أشرقت نفسي بنور من فؤادي السلام عليكم ورحمة الله وبركاته. راديو أسر دياب كي مكيدگي أدوم بترام نوكسري فيك ID مانجونا نخندوك بيو سوشل ميديا کو با پلیٹفارم اسنا لاک بدگی میوی بگی تبک تورم کیا دا اون بکیا لاکرے سوشل میڈیا دا اچم با وفم بو ہائیبا متمدا یام نکی ہائیبا میوی کیا نهاگ نو بفنگنی اچم با دو ہائیدوک پدا ہائندبا پاکتجبا پولم امگم خنجبا میوی خرد دم بفنگ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯣꯡꯅ ꯎꯠꯇꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯅꯍꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯙꯔꯃꯅꯤꯒꯤ ꯃꯔꯛꯇ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯍꯟꯗꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯄꯣꯂꯤꯇꯤꯛꯁ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯇꯨꯀꯠꯆꯅ ꯎꯍꯟꯕ ꯑꯃꯁꯨꯡ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯂꯥꯡꯗ ꯊꯨꯍꯟꯕ ꯑꯁꯤꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐꯦꯛ ID ꯄꯥꯏꯕꯁꯤꯡꯅ ꯇꯧꯏ ꯃꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀ꯭ꯔꯥꯏꯝꯁ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯑꯇꯣꯞꯄ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃꯅ ꯃꯈꯣꯏꯅ ꯁꯦꯝꯂꯤꯕ ꯐꯦꯛ ID ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯃꯁꯥꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯀꯌꯥ ꯑꯃꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯑꯃꯁꯨꯡ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯃꯃꯩꯗ ꯅꯝꯊꯥꯛꯀꯤ ꯂꯥꯡꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯎꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝ ꯈꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯁꯨ ꯋꯥꯈꯜꯅ ꯐꯥꯎꯕ ꯈꯜꯂꯨꯗꯦ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯣꯏꯗꯕꯅꯤ ꯊꯦꯡꯅꯈ꯭ꯔꯕꯁꯤꯡꯗꯒꯤ ꯄꯔꯥ ꯂꯧꯔꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯆꯥꯛ ꯈꯨꯗꯤꯡꯃꯛ ꯁꯦꯝ ꯁꯥꯔꯒ ꯊꯝꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯐꯦꯛ ID ꯁꯦꯝꯂꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯨꯖꯨꯔ ꯀꯔꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯉꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯛꯂꯣꯟ ꯑꯃ ꯎꯠꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯃꯥꯡꯗꯅ ꯑꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃ ꯎꯠꯂꯤ بخاري شريف أشرقت نفسي بنور من فؤادي